Patsoi dagi Sangaiprou chatpagi lambi asi semdriba fawba lambi asida railways construction material sing puba heavy load truck sing chatpa yararoi haina Sangaiprou tutera United Clubs Organization Stuco na thingba thamkhre. Hiram asiga mari lainana ngase Karong khul lampakta pangthokiba pawgi mifam amada Stuco ki advisor Ligma bam tompok na hai Patsoi lamkhai dagi Sangaiprou fawbagi kilometer 8.8 sangba lambi asi major district growth MDR on khiba kuidri lambi asidi light vehicle chatok chasin toba khagdagi oina semkhiba lambi ni adubu railways construction ki pochai holiba heavy vehicle singe chatfam oikhibadagi lambi asigi phibam aduki matik sokle Hiram asigi matangda Club Railways amadi Venture Construction Company Limited ki site in charge sing yauna Kachikhulda meeting ama tauki meeting aduda lambi kai riba jaga sing adu company na semlage haina khudek fawba pinaduna yasinaki adubu ngasi fawba haina kiba wafam sing adu thabak to onthorakpa amata thengnadri Railways construction ki thabak asida khunja singna apanba pining banate hena dum mateng panglibani adubu lambi asigi oiriba pibam asida yam namak tangai fadana khongthang asi lokhalakpani Company amadi railways ki maike dagi positive oiba response ama laktriba fawba lambi asida heavy loaded vehicles sing amata chatpiganu kunja singda nam haduna su tawbiganu club singa yanakhiba wafam sing thabakta hek on thorokpa mikupta athingba silok thokani haina mahakna makha taki तारीख असुक्तगी डेडलाइन पिर अखोई सेम हौरगे हाइबा स्टेट गवर्नमेंट का ताना का तौत्रगदी अखोई दुम चलहंदबा हाइबसे चलहंदबे थिंगागदी मोइना नम जसल मखल मखा अदुम वायलेंस ओइबो कनो जो दुम याव ओइ हरिया लेते कइनाइदा लैबा जिंग लैबा की सिचुएशन अमा मसिदा अखोई सिगुमदि याम तौनिंगदबने तौदे यारक्तबा हाइतारे अखोई खोइदा हाइबम दो राइट टूल तालाइनेबा मसीगी कनोसे कोई कनोसिंगना ngasi koi pulibse continuous tawge nga koi ngasi sidi club mayam pul tawani aduga koi yam athubuda public meeting am call tawrani aduga sarkar gi mari leina ba koi hoji dc de ju pau thajari local mla koi loin pau haini aduga tawga koi public ya pa machine na jaga yaro yan kaina da rail changak na hona da mai ji project sidar ga adugi art kain thak kaina da rail du karang no myoi bagi yenga thajale na du myoi bu hana shape to na ba human being han shape to no honab tamne ya phano honagarame adu natragadi akhoi loire na moi ge nam na chat na bagi kano dumadi hadak ta akhoi tawhallaroi haiba